Lamdam asigi Ching Amasung Tampak tongan Mapham kya diga security force na lona thingkhraba Lalhoulup kaya ki Meeoi kya Phagatpa Ngamle Hairi police tagi phangba pawa man hai Tengnopol district ki Lokchau Turel manakta leiba border pillar number 138 tagi lona thingkhraba Lalhoulup ke YK alge kedarani Phagatpa Ngamle Hairi Phagatlaba sing adudi Thobal district ki Nongpok sekmai dagi kaisam naucha atop ming ningsing ba chahi 35 amadi Bishnupur district ki Ponsang bam mamang lekai dagi Ningthozam Chanjoy Chahi Taranipan Hairi, Amaram the security force na loan at Thingkhraba Lalhoulup, Prepaki Kedar Amafari Hairi, Paraba Meeoi Adudi, Ningthozam Dhananjoy Kawi, Mangwadagi mobile phone ama, SIM card ama, Aadhaar card ama, wallet ama, Garigi RC book ama, Sel Oina Lupa listing ama, Amadi, Tata Nexon car amasung Phagatpa Ngamle Hairi, Amaram the Lampel Patareba, Regional Institute of Medical Sciences Rimski, Medget, Mamangdagi, security force na loan at Thingkhraba Lalhoulup, KCP PWZ active member ani Phagatpa Ngamle Hairi Pharaba Meeoi sing adudi Moirangthem Jiban Chahi Kuntaret amasung Laistrom ticket Chahi Nifuni Makhoi ani dagi mobile headset ani Aadhaar card ama amadi miyam dagi namduna khaigalak paseloina lupa lising yang khairom su Phagatpa Ngamle Hairi Amaromda Imphalgi Birdikan International Airport ki gate mamang dagi lona Thingkhraba Lalhoulup KCP PWZ ki kedar amasu security force na Phagatpa Ngamkhrei Pharaba Meeoi adudi Thaudam Prem Kumar Sahi Kuntrani Pani Mangwandagi brown Machugi side bag ama mobile handset ani Aadhaar card ama amadi Airtel payment bank debit card amaga Phagatpa Ngamle Hairi nakalamaromda lona Thingkhraba Lalhoulup KCP taibanganba ki active member ama security force na Phagatpa Ngamle Hairi Pharaba Meeoi di Mayang Lambam Boris Sahi Kunmarini Magwandagi Redmi 13C 5G mobile phone amasu Phagatpa Ngamle Hairi na police ki pahosina makhatari